Islamic News YouTube channel Sibu like Tobio subscribe Tobio amasung ben button nambiyo no buthalap pupulima kanabagidam. Assalamu alaikum. Eikhoina Tougadaba amasung Touroidaba POTLAM khara alim unmasingna koida takuibagi matung inna koi punna khangminasi. POTLAM ahum KEIDWNUNGDA APIKPANI KHANGANU. Number 1 the first, number 2 the mi gi paisa loan gi paisa mi gi aingonda toliba POTLAM sing, number 3 the anaba. POTLAM ahum NASANA FAJANNA SENNOU. Number 1 the layton, number 2 the THAMMU gi apamba, number 3 the asauba. POTLAM ahum SENGNA THAMMU. Number 1 the haksang, number 2 the free, number 3 the wakhan. POTLAM ahum tek KEIDWNUNGDA solo. Number 1 the namaz, number 2 the Quran, number 3 the darud. POTLAM ahum MEEBU EJAT MANGHALLI. Number 1 the huranba, number 2 the chiron sikha chatpa, number 3 the Touroidaba ngangba. POTLAM ahum wakhan yamna khallaga sijinau. Number 1 the kalam, number 2 the khongthang, number 3 the wasak. POTLAM ahum matam khudingda KAOGANU. Number 1 the siba, number 2 the kanagummana nahaki mateng panglakhiba, number 3 the afaba pauta. POTLAM ahum wasap sirinabada Touroidaba. Number 1 the alhana khudimak ohenbani adubu kanagumbana message asi mioi tarada sen taurabadi numit tarani taretni gi manungda nungaiba harauba pau tagani haiba asigumba asi yade haina takpire. Number 2 the Allah amadi Rasulullah sallallahu alaihi wasallam gi ming lauraga kasam wasak saklaga message kanagumbada tharabadi madu haramni haina takpiri. Quran. Number 3 the Quran ayat hadis pak asi kanagumbana sumlabra haina khangdringai share tauba asi taubiganu haina takpire. Haigriba khudimak asi eikhoina aman loina purapra angthokpa ngambagi pangalado Allah Taala na eikhoida pinavisnu. Amen.